Packaged drinking water thakpada chingnaba leitaba adugumna miyamda phanghaliba Totti Eeshing asi chama saphaba matam oiraba matamda diarrhea nabagi chang hanthahanba ngamgani haina Health Services Manipur gi Director Dr. N. Hemantakumar na phongdokre. Wafam asi Stop Diarrhea Campaign 2026 hongdokpagi thauramda mahakna phongdokhibani State Health Society NHM Manipur amadi Directorate of Health Services Manipur anina sillaga North AOC da leiba Classic Hotel da pangthokhiba thauram aduda Dr. N. Hemantakumar na hai angang singda yamna toina naganba diarrhea haiba laina makhal asidagi ngakthokke hairabadi lu nana leiba yamna maktangai phade aikoina thakliba ising asi yariba makhai Mahik Matai yaudaba aphaba ising ohengadabani laina asi ngakthoknaba hotnabada Health Department khaktana tongan ba line department sing gisu maru oiba thaudang lei masigi mathakta miyamgi thaudangsu yamna chawi Laina tina pokpham oiriba mafam sing asi yamna motlagadi department khaktana laina tina sing asi lakshin bangamloi aikoina yariba makhai aikoigi akoiba ising lu nana thamba tangai phade mahaina mahakna phongdokhi mahakna hai chahi manga phawbagi manungda leiba angang singda diarrhea naragadi yamna cheksin ningai oi karigumba chahi manga phawbagi manungda leiba angang singna diarrhea naragadi toina ORS pithakpaga loinana zinc supplement pijagadabani nariba angang adu yamna henna dehydration tawkhragadi khudong thiba mayoknaba yai dehydration tawba asina diarrhea naba angang sing sihanbagi achoba maram ama oi masi aikoina munna khangduna diarrhea narabadi toina ORS pithakpiu ORS ke packet sing asisu health center singda marang kaina thamli miyamna mathau taragadi lobiu packaged drinking water thakpada chingnaba leitaba adugumna miyamda phanghaliba Totti Eeshing asi chama saphaba matam oiraba adutada diarrhea nabagi chang hanthahanba ngamgadoriba asi Masi oihennaba mari leinaba department singna punna honaminasi haina mahakna makha takhi Diarrhea si lep phange haragadi akoi masanan ba machangi lunan ba machangi aduga angang da pithakadabasina ORS adusu jinka loinana hariba message si akoi public Manipur gi praga phani mukta yon biba mama mapa khode mukta yon biba adugi pandam ninga si akoi na pangthok charise aduga angang amana diarrhea narakpa matamda 0 to 5 years da khwadi henna sokpa adu mortality hen baduna hariba 0 to 5 years manung de lewangang sing sigi diarrhea se maruina diarrheal disease ya mano khigi self limiting na khigi antibiotic kumba karumba dakal laigade yamna rare case de laigali adu gi matang de laksage adu khwadi ana amada khigi individual khidong imung amada angang ama 0 to 5 years manung da naragadi akoi ni hana na tawdaba thabak chi ORS pithakpa zinc supplementation ga swai tawdana akoi na each and every department mayam ga adagi community participation ga akoi punna changjan minaraga diarrhea si phajana ngakthok minasi ado angang singbu diarrheal disease na koi gi punsi dongna bikhamdan base sidagi kanbang ngamna na ba koi yam success hoina ga sigi program si mai papa oirasnu Thauram aduda Dr. N. Hemantakumar Family Welfare Services ki Director Dr. N. Bino, Education S. Hill ki Additional Director Dangmai Manglem, Social Welfare Department ki Joint Director Bino Balat Nongmai Kapam, PHED ki CCD ki Director K. H. Lina Amadi, State Health Society ki State Mission Director Dr. M. Dinesna Mathangshitna, Chief Guest of Honor Amadi President Oina Sarukyaki. Thauram aduda ORS karamna kanglon chumna semgani haibagi demonstration utpaga loinana chahi mangagi manungda leiba angang singda ORS ke packet amadi achamba khudol pot pikhi panba yabadi ngasidagi hawdokliba Stop Diarrhea Campaign 2026 asi mathang thagi kunthra mathoi phawba chathagani campaign asigi manungda Anganwadi Center sing yauna state asigi tongan ba health facility singda ORS jing corner hangdokani loinana asa worker singna chahi manga phawbagi angang sing leiba imung da chatuna ORS packet sing yenthokpa na chingba chathagani hairi